ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Mindsꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩ ꯄꯔꯦꯡ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯎꯃꯪ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯂꯒ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯤ ꯑꯍꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯐꯔꯝꯃꯤ ꯑꯃꯗꯤ ꯃꯁꯛꯁꯨ ꯐꯖꯔꯝꯃꯤ, ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯃꯕꯨꯛꯁꯨ ꯐꯠꯂꯝꯗꯦ ꯑꯃꯗꯤ ꯃꯁꯛꯁꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅꯗꯤ ꯃꯗꯨ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯌꯥꯝꯗꯒꯤ ꯄꯨꯡꯍꯦꯟ ꯍꯦꯜꯂꯤ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯒ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯊꯕꯛ ꯀꯟꯅ ꯁꯨꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯅꯣꯡꯅꯁꯨ ꯆꯣꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯍꯜꯂꯛꯄꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯝꯃꯤ꯫ ꯅꯣꯡ ꯆꯨꯕꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯤꯡꯖꯪ ꯑꯗꯨ ꯎꯃꯪ ꯑꯗꯨꯗ ꯂꯪꯊꯣꯛꯂꯝꯂꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯁꯤꯡꯖꯪꯗꯨ ꯑꯍꯤꯡ ꯆꯨꯞꯄꯗꯨꯃ ꯅꯣꯡꯂꯛꯇ ꯊꯝꯂꯕꯗꯤ ꯀꯣꯜꯍꯤꯡ ꯀꯥꯔꯅꯤ ꯈꯟꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯤ, ꯑꯩꯅ ꯁꯤꯡꯖꯪꯗꯨ ꯎꯃꯪꯗ ꯀꯥꯎꯗꯨꯅ ꯊꯝꯂꯝꯂꯦ꯫ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯗꯨ ꯁꯤꯡꯖꯪꯗꯨ ꯑꯃꯨꯛꯇ ꯂꯧꯍꯜꯂꯨꯁꯣ." ꯏꯆꯥꯅꯨꯄꯤ ꯑꯍꯟ ꯑꯁꯤꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯕꯛ ꯁꯨꯔꯨꯕꯗꯒꯤ ꯋꯥꯔꯦ, ꯆꯣꯛꯊꯔꯦ ꯑꯃꯗꯤ ꯆꯣꯠꯁꯨ ꯆꯣꯠꯂꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯗꯣ ꯅꯣꯡ ꯆꯣꯠꯂꯕꯅꯤꯅ ꯃꯥ ꯑꯣꯏꯅ ꯂꯧꯍꯜꯂꯨꯔꯣ꯫ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯀꯟꯕꯅꯤ, ꯅꯣꯡꯅꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯅꯣꯡꯂꯛꯁꯤꯗ ꯂꯣꯛ ꯊꯨꯡꯒꯅꯤ, ꯆꯠꯍꯟꯕ ꯌꯥꯔꯣꯏ." ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯌꯥꯔꯛꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗ ꯁꯤꯡꯖꯪꯗꯨ ꯎꯃꯪꯗꯨꯗ ꯆꯠꯂꯒ ꯂꯧꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯁꯤꯡꯖꯪꯗꯨ ꯂꯧꯕ ꯆꯠꯄꯗꯨ ꯃꯇꯝ ꯈꯔ ꯆꯪꯂꯝꯃꯤ꯫ ꯂꯝꯕꯤꯗꯨ ꯂꯩꯈꯣꯝ ꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞꯇꯨꯁꯨ ꯂꯩꯈꯣꯝ ꯃꯔꯛꯇ ꯌꯥꯝꯅ ꯇꯣꯏꯅ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯝꯕꯤꯗꯨ ꯃꯝꯂꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯑꯗꯨꯗꯤ ꯊꯧꯅꯥ ꯐꯕꯤ, ꯃꯁꯛ ꯐꯖꯕꯤ ꯑꯣꯏꯕꯅ ꯁꯤꯡꯖꯪꯗꯨ ꯄꯨꯗꯅꯗꯤ ꯍꯜꯂꯔꯣꯏ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯎꯁꯥ ꯋꯥꯁꯥꯅ ꯁꯦꯒꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗꯨꯁꯨ ꯈꯣꯠꯇꯠꯂꯝꯃꯤ꯫ ꯑꯔꯣꯏꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯑꯌꯨꯛꯇ ꯎ ꯌꯥꯜꯂꯝꯕ ꯃꯐꯝꯗꯨ ꯌꯧꯔꯝꯃꯤ ꯑꯃꯗꯤ ꯁꯤꯡꯖꯪꯗꯨ ꯃꯐꯝꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡꯗ ꯑꯄꯤꯛꯄ ꯈꯨꯟꯅꯨ ꯑꯍꯨꯝ ꯁꯤꯡꯖꯪ ꯑꯗꯨꯒꯤ ꯃꯈꯣꯛꯇ ꯇꯣꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯎꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯎꯆꯦꯛꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯣ, ꯅꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯂꯦꯗꯅ꯫ ꯅꯈꯣꯏ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ? ꯅꯣꯡꯁꯨ ꯂꯣꯏꯅ ꯆꯣꯠꯂꯦꯅꯦ꯫ ꯆꯠꯂꯣ, ꯅꯈꯣꯏꯒꯤ ꯅꯀꯣꯟꯗ ꯂꯨꯝꯅ ꯂꯩꯖꯔꯨꯔꯣ꯫ ꯅꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯄꯨꯔꯛꯄ ꯇꯜ ꯈꯔꯁꯤ ꯆꯥꯈꯣ꯫ ꯅꯈꯣꯏ ꯅꯕꯨꯛ ꯈꯔꯗꯤ ꯊꯟꯒꯅꯤ꯫ ꯅꯈꯣꯏꯅ ꯇꯣꯡꯂꯤꯕꯗꯨ ꯑꯩꯒꯤ ꯏꯄꯥꯒꯤ ꯁꯤꯡꯖꯪꯅꯤ꯫ ꯑꯩ ꯁꯤꯡꯖꯪꯗꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥ ꯄꯣꯛꯇꯕꯤꯅ ꯑꯩꯕꯨ ꯆꯩꯕꯤꯔꯅꯤ." ꯃꯍꯥꯛꯅ ꯃꯁꯤ ꯍꯥꯏꯔꯒ ꯇꯜꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯔꯒ ꯂꯩꯃꯥꯏꯗ ꯊꯝꯂꯝꯃꯤ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯇꯜ ꯃꯆꯦꯠꯇꯨ ꯆꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯍꯥꯛꯅ ꯁꯤꯡꯖꯪꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯇꯜ ꯃꯆꯦꯠꯇꯨ ꯆꯥꯕ ꯂꯣꯏꯔꯒ ꯃꯈꯣꯏꯅ ꯎ ꯃꯊꯛꯇ ꯂꯩꯕ ꯃꯈꯣꯏꯒꯤ ꯃꯀꯣꯟꯗ ꯆꯪꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨ ꯐꯩꯅꯦ꯫ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯗꯤ ꯏꯁꯥ ꯐꯥꯎꯕ ꯇꯤꯡꯊꯣꯛꯄ ꯉꯝꯂꯝꯗ꯭ꯔꯕꯅꯤ꯫ ꯑꯩ ꯃꯥꯕꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯄ ꯄꯥꯝꯃꯤ." ꯑꯇꯣꯞꯄ ꯎꯆꯦꯛ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯁꯤꯊꯕ ꯅꯥꯏꯗꯕ ꯂꯩ ꯄꯔꯦꯡ ꯑꯃ ꯃꯍꯥꯛꯀꯤ ꯀꯣꯛꯊꯛꯇ ꯍꯥꯞꯅꯕ ꯄꯤꯔꯁꯤ." ꯑꯇꯣꯞꯄ ꯎꯆꯦꯛ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯤꯛꯄ ꯎꯆꯦꯛꯅ ꯃꯍꯥꯛꯀꯤ ꯂꯩ ꯄꯔꯦꯡ ꯑꯗꯨꯗ ꯇꯣꯡꯍꯜꯂꯁꯤ." ꯑꯍꯥꯟꯕ ꯎꯆꯦꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ, ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯖꯒꯅꯤ." ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯖꯤꯜ ꯍꯦꯛ ꯌꯧꯕꯒ
ꯑꯇꯔ ꯒꯨꯂꯥꯞ ꯌꯥꯎꯕ ꯂꯩ ꯄꯔꯦꯡ ꯑꯃ ꯃꯍꯥꯛꯀꯤ ꯀꯣꯛꯇ ꯌꯥꯎꯔꯝꯃꯤ꯫ ꯑꯄꯤꯛꯄ ꯎꯕ ꯉꯝꯗꯕ ꯎꯆꯦꯛꯁꯤꯡꯅ ꯂꯩꯗꯨꯗ ꯇꯣꯡꯗꯨꯅ ꯅꯨꯡꯁꯤꯅ ꯈꯣꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯗꯤ ꯃꯩ ꯃꯅꯥꯛꯇ ꯃꯩ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯗꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯃꯥ ꯄꯣꯛꯇꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯊꯦꯡꯕ ꯅꯣꯡ ꯆꯨꯕ ꯑꯍꯤꯡꯁꯤꯗ ꯐꯤꯖꯣꯜꯗꯨꯒ ꯑꯗꯨꯝꯅ ꯁꯦꯠꯂꯗꯅ?" ꯑꯁꯨꯝꯅ ꯉꯥꯡꯂꯒ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯀꯣꯛꯇ ꯌꯥꯎꯔꯤꯕ ꯂꯩ ꯄꯔꯦꯡꯗꯨ ꯃꯨꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯍꯥꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩ ꯄꯔꯦꯡꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯣꯛꯇ ꯍꯦꯛ ꯍꯥꯞꯄꯒ ꯂꯩꯁꯤꯡꯗꯨ ꯈꯨꯏꯊꯈꯤꯔꯝꯃꯤ ꯑꯃꯗꯤ ꯎꯆꯦꯛꯁꯤꯡ ꯑꯗꯨ ꯊꯣꯡꯅꯥꯎꯗ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯄꯣꯛꯇꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯌꯥꯗ ꯆꯟꯅꯐꯝ ꯈꯪꯗ꯭ꯔꯕ ꯂꯩ ꯄꯔꯦꯡꯅꯣ? ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯣ ꯑꯗꯨꯒ ꯇꯨꯝꯃꯣ, ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯀꯗꯧꯔꯕꯅꯤ." ꯃꯍꯥꯛꯅ ꯂꯩ ꯄꯔꯦꯡꯗꯨ ꯄꯥꯝꯗꯕ ꯁꯥꯔꯕꯁꯨ ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯕ ꯂꯩ ꯄꯔꯦꯡ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯅꯨꯄꯥꯗꯨ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯃꯊꯟꯇ ꯆꯠꯂꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯃꯍꯥꯛ ꯁꯤꯡꯖꯪ ꯄꯨꯗꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨ ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯒꯤ ꯁꯤꯡꯖꯪꯗꯨ ꯑꯃꯨꯛ ꯂꯪꯊꯣꯛꯂꯝꯂꯤꯕꯅꯣ ꯆꯦꯛꯁꯤꯟꯗꯕ ꯅꯨꯄꯥ? ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯍꯟꯁꯤ ꯌꯨꯝꯗ ꯂꯩꯍꯜꯂꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯁꯤꯡꯖꯪꯗꯨ ꯂꯧꯕ ꯆꯠꯍꯟꯒꯅꯤ." ꯑꯁꯨꯝꯅ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯐꯤꯖꯣꯜ ꯄꯤꯔꯒ ꯎꯃꯪꯗꯨꯗ ꯁꯤꯡꯖꯪꯗꯨ ꯂꯧꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯗꯨ ꯇꯟꯅ ꯇꯟꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯎꯃꯪꯗꯨꯗ ꯁꯤꯡꯖꯪꯗꯨ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯂꯩ ꯄꯔꯦꯡꯗꯨ ꯄꯥꯝꯕ ꯈꯛꯇꯅꯤ꯫ ꯁꯤꯡꯖꯪꯗꯨ ꯂꯧꯕ ꯆꯠꯄꯗ ꯑꯋꯥꯕ ꯇꯥꯕꯗꯨꯗꯤ ꯊꯦꯡꯅꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯁꯤꯡꯖꯪ ꯂꯪꯊꯣꯛꯂꯝꯕ ꯃꯄꯥꯗꯨ ꯌꯧꯕꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯁꯤꯡꯖꯪꯗꯨ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯤꯡꯖꯪꯗꯨꯗ ꯍꯥꯟꯅꯒꯨꯝ ꯈꯨꯟꯅꯨ ꯑꯄꯤꯛꯄ ꯑꯍꯨꯝ ꯃꯇꯨ ꯃꯃꯥꯟ ꯏꯄꯣꯟ ꯄꯣꯟ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯆꯦꯛꯁꯤꯡ ꯑꯗꯨꯗ ꯂꯥꯎꯔꯝꯃꯤ, "ꯑꯃꯣꯠꯄ ꯖꯤꯕꯁꯤꯡ, ꯆꯠꯈ꯭ꯔꯣ ꯆꯠꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯨꯡ ꯊꯣꯝꯂꯛꯂꯅꯤ." ꯎꯆꯦꯛꯁꯤꯡ ꯑꯗꯨ ꯃꯁꯥ ꯐꯟꯗꯣꯛꯂꯒ ꯀꯤꯗꯨꯅ ꯎ ꯑꯃꯒꯤ ꯃꯇꯣꯟꯗ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯄꯤꯛꯄ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯀꯔꯝꯅ ꯂꯃꯟ ꯁꯤꯡꯁꯤꯒꯦ? ꯑꯩꯈꯣꯏꯕꯨ ꯀꯅꯥꯃꯠꯇꯅ ꯑꯁꯨꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯛꯇ꯭ꯔꯤ ꯉꯁꯤ ꯐꯥꯎꯕꯗ." ꯎꯆꯦꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ, ꯑꯩꯈꯣꯏꯕꯨ ꯀꯅꯥꯅꯁꯨ ꯑꯁꯨꯛ ꯂꯥꯛꯆꯅ ꯇꯧꯈꯤꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯗꯕꯅꯤ." ꯎꯆꯦꯛ ꯑꯇꯣꯞꯄꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯈꯪꯏ, ꯃꯍꯥꯛ ꯃꯄꯨꯟꯁꯤꯗ ꯑꯃꯣꯠꯄ ꯖꯤꯕꯁꯤꯡ ꯍꯥꯏꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯍꯜꯂꯣꯏꯗꯕꯅꯤ." ꯎꯆꯦꯛ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯁꯤ ꯀꯌꯥꯗ ꯁꯤꯡꯈ꯭ꯔꯕ? ꯑꯩꯈꯣꯏꯅ ꯃꯗꯨꯃꯛ ꯆꯞ ꯆꯥꯅ ꯇꯧꯁꯤ." ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ ꯑꯃꯗꯤ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯤꯕꯗꯨꯕꯣ?" ꯈꯨꯟꯅꯨꯁꯤꯡ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯒꯤ ꯊꯣꯡꯖꯤꯟ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯃꯥꯅ ꯃꯆꯥꯗꯒꯤ ꯋꯥꯔꯤ ꯇꯥꯅꯕ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯤ, ꯅꯍꯥꯛꯄꯨ ꯂꯩ ꯄꯔꯦꯡꯗꯨ ꯐꯪꯂꯛꯂꯕ꯭ꯔꯣ?" ꯃꯆꯥꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯃꯣꯠꯄ ꯖꯤꯕꯁꯤꯡ." ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯏꯆꯥꯅꯨꯄꯤ?" ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯃꯣꯠꯄ ꯖꯤꯕꯁꯤꯡ." ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯑꯃꯗꯤ ꯊꯦꯡꯅꯔꯨꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯣꯛꯇꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯇꯥꯏꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯄꯣꯛꯇꯕꯤꯗꯨꯗ ꯑꯁꯨꯝꯅ ꯆꯩꯔꯝꯃꯤ, "ꯄꯨꯝꯅꯃꯛꯁꯤ ꯅꯍꯥꯛꯅ ꯊꯣꯛꯍꯜꯂꯤꯕꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯁꯨ ꯂꯩꯇꯕꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯆꯩꯅ ꯐꯨꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤ ꯄꯣꯛꯇꯕꯤꯗꯨ ꯐꯃꯨꯡꯗ ꯀꯞ ꯀꯞꯇꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯥꯟꯅꯗꯒꯤ ꯑꯋꯥꯕ ꯍꯦꯟꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯄꯥꯅ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯃꯥ ꯄꯣꯛꯇꯕꯤꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯑꯣꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯀꯣꯛꯇ ꯍꯥꯞꯅꯅꯕ ꯂꯩ ꯄꯔꯦꯡꯗꯨ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯔꯝꯃꯤ꯫ ꯂꯩ ꯄꯔꯦꯡꯗꯨꯗꯤ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯕꯤꯔꯛꯄꯅꯤ꯫
ꯑꯁꯨꯝꯅ ꯍꯞꯇꯥ ꯈꯔꯗꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯗꯨ ꯎꯃꯪꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯕ ꯎꯆꯦꯛꯁꯤꯡꯅ ꯈꯣꯡꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜꯗꯨ ꯎ ꯑꯃꯗ ꯄꯨꯜꯂꯝꯃꯤ ꯑꯗꯨꯒ ꯎꯆꯦꯛ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯎ ꯌꯥꯟꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯎꯆꯦꯛꯀꯤ ꯃꯈꯣꯜꯗꯨ ꯃꯍꯥꯛꯀꯤ ꯀꯣꯛꯇ ꯌꯦꯠꯂꯤꯕ ꯂꯩ ꯄꯔꯦꯡ ꯑꯗꯨꯗꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯏꯁꯩ ꯁꯛꯄ ꯅꯍꯥꯛꯀꯤ ꯂꯩ ꯄꯔꯦꯡ ꯑꯗꯨ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ?" ꯂꯩ ꯄꯔꯦꯡ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯤꯛꯄꯅ ꯃꯍꯥꯛꯅ ꯎꯔꯝꯗꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯗꯨ ꯎꯕꯗ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩꯗꯤ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯖꯕꯅꯤ꯫ ꯂꯩ ꯄꯔꯦꯡ ꯑꯁꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯕ ꯈꯨꯅꯨꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯜꯂꯨꯕꯒꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯇꯧꯕꯤꯔꯝꯕꯅꯤ." ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯅꯨꯄꯤꯗꯨꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯇꯤ ꯅꯨꯄꯤꯗꯨꯒꯤ ꯐꯖꯕꯗ ꯉꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯁꯤꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯗꯨꯗ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯃꯅꯤꯡ ꯊꯨꯡꯗꯨꯅꯇ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯁꯨ ꯅꯨꯄꯤꯗꯨꯒ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯅ ꯃꯄꯥꯗ ꯐꯖꯕ ꯈꯨꯗꯣꯜ ꯑꯃ ꯄꯤꯔꯒ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯃꯥ ꯄꯣꯛꯇꯕꯤ ꯑꯃꯗꯤ ꯄꯣꯛꯃꯤꯟꯅꯗꯕ ꯃꯅꯥꯎꯗꯨꯗꯤ ꯄꯥꯎꯗꯨ ताबदा यामना कलकलमी। मखोई थवाई यामना नुंगाइरमदे अमदि मखोई फमुंगदा नादुना लैरमी। मिपुम खुदिंगमकना ममा मचादु नाबा फरकदबा मालमदे अदुबु मदुमक्ति थोखिरमदे। ममा मचादुना नाबा फरकलबा कांदा फत्तबी ममादुना महाकी लांजदबी पोक्तबी मचादुदा लमन खुमनबा खुजिल थौरांग अमा सिलमी। फत्तबी ममा अदुना लैसादुना सहर अदुदा लैरिङैदा महांगना मयामदगी ख्वाइदगी हेन्ना जादू हैबी अहल ओइरबी नुपी अमा खंगनरमी। महांगना नुपी अदुगी मनाक्ता चलमी अदुगा महाकी पोक्तबी मचानुपीगी माइथोंगा चप मानबा माइखुम अमा सानबा हाइरमी। महांगना महाकी खुजिल थौरांग अदु महांगना पोक्पा अमोटपा जीवसिंग हाइबदगी हेन्ना थोक्तरबी मचानुपी अदुदा हाइरमी। मचानुपी अदुसु ममागी फत्ता लौसिंग अदुदा हराउदुना मंगक नुमलमी। जादू हैबी अहल ओइरबी नुपीदुना पोक्तबी मचानुपीना कोनुंगी लैकोंदा मुगागी फिजोल सेलगा लैबदु महाकी जादूगी मिंगसेलदा उरमी। महांगना मिनिट खरगी मनुंगदा मचानुपी पोक्तबीगी माइथोंगा चप मानबा माइखुम अमा सारमी। महांगना फत्तबी ममादुदा महाकी मचानुपीदुना माइखुमदु उबलगा राजकुमारगी ममांगदा मया चिक्पा साचिननबा हाइरमी। ममा फत्तबीदुना जादू हैबी नुपीदुदा पैसा यामना पिरमलगा माइखुमदु महाकी फी मनुंगदा हाबलगा मयुमदा हलगलमी। नुमित खरा लैरगा महांगना राजकुमारदु सदानबा चटकनी हाइबा खंगलमी। राजकुमार अदु अयुक्ता सा तानबा चटखिनी अदुगा मागी नुपी कोनुंगदा मथंदा थनमगनी हाइबा खंगलमी। मसीगी खुदोंग चाबा लौरगा ममा फत्तबीदुना महाकी मचानुपीदु कोनुंगदा पुरगा लागलमी। मचानुपी पोक्तबी अदुदी कोनुंग अदुदा यामना नुंगाइना लैरमी। महांगना ममा पोक्तबी अमदि मनाव पोक्मिन्नदबा अदुबु तरामना ओगलमी अमदि मखोइना मयुम हनबदा पुखिनबा फजरबा खुदोल कया पिरमी। अरोइबदा
ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯍꯥꯛꯀꯤꯗꯃꯛ ꯁꯥꯕꯤꯕ ꯐꯖꯔꯕ ꯖꯍꯥꯖ ꯑꯗꯨ ꯎꯠꯅꯕ ꯄꯨꯔꯝꯃꯤ꯫ ꯃꯃꯥ ꯐꯠꯇꯕꯤꯅ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯆꯥꯅꯨꯄꯤ ꯄꯣꯛꯇꯕꯤ ꯑꯗꯨꯕꯨ ꯁꯃꯨꯗ꯭ꯔꯗ ꯏꯟꯊꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯍꯥꯛꯅ ꯂꯦꯞꯂꯝꯕ ꯅꯨꯡꯖꯥꯎ ꯑꯗꯨꯗꯒꯤ ꯇꯥꯈꯤꯗꯨꯅ ꯃꯍꯥꯛ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥ ꯐꯠꯇꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯃꯥꯏꯈꯨꯝꯗꯨ ꯎꯞꯄꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯣꯛꯇ ꯐꯤ ꯑꯃꯅ ꯃꯥꯏꯊꯣꯡꯗꯨ ꯈꯨꯝꯂꯝꯃꯤ꯫ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯔꯦꯟ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯜꯂꯛꯂꯒ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯈꯖꯥꯏ ꯑꯗꯨ ꯅꯍꯥꯛꯀꯤ ꯈꯨꯠ ꯃꯊꯛꯇ ꯊꯝꯗꯨꯅ ꯅꯍꯥꯛꯀꯤ ꯌꯥꯗꯨ ꯅꯥꯕ ꯁꯥꯎ꯫ ꯑꯗꯨꯒ ꯆꯦꯛꯁꯤꯟꯒꯗꯕ ꯑꯃꯅ ꯅꯍꯥꯛ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯌꯥꯗꯦ꯫ ꯑꯩꯅ ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤꯗꯨꯗ ꯆꯠꯇꯨꯅ ꯎꯆꯦꯛꯁꯤꯡꯅ ꯅꯉꯣꯟꯗ ꯇꯧꯔꯝꯕ ꯁꯥꯞꯇꯨ ꯂꯧꯊꯣꯛꯅꯕ ꯆꯠꯂꯨꯒꯦ꯫ ꯑꯩꯅ ꯃꯁꯤ ꯍꯥꯟꯅ ꯈꯜꯍꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯑꯅꯥꯕꯒꯤ ꯃꯑꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ, ꯅꯍꯥꯛꯄꯨ ꯀꯩꯗꯧꯔꯕꯒꯦ?" ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ナꯀꯟꯗ ꯐꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯠꯇꯨ ꯄꯥꯏꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯃꯈꯨꯠꯇꯨ ꯆꯤꯡꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯖꯥꯏꯗ ꯊꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯪꯗꯕ ꯋꯥ ꯈꯔ ꯍꯥꯏꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯍꯥꯛꯄꯨ? ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯀꯌꯥꯝ ꯅꯥꯔꯕꯒꯦ? ꯀꯔꯝ ꯀꯥꯟꯗꯒꯤ ꯅꯥꯕ ꯍꯧꯔꯛꯂꯤꯕꯅꯣ?" ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯍꯪꯂꯕꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯃꯉꯛꯇꯃꯛ ꯅꯣꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯝꯃꯤ, "ꯅꯍꯥꯛ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯅ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯨꯝꯅꯃꯛ ꯀꯧꯒꯅꯤ." ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯀꯧꯕ ꯆꯠꯅꯕ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯆꯥꯅꯨꯄꯤ ꯐꯠꯇꯕꯤ ꯑꯗꯨꯗꯤ ꯍꯦꯟꯅ ꯄꯥꯈꯠꯍꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯂꯥꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯆꯂꯥꯛꯇꯨ ꯈꯪꯂꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯅ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯔꯝꯕꯗꯨ ꯀꯥꯎꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯈꯨꯟꯅꯨꯁꯤꯡꯒꯤ ꯁꯥꯞꯇꯨꯁꯨ ꯀꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯐꯤꯖꯤꯗꯨ ꯄꯥꯏꯔꯒ ꯂꯥꯎꯔꯛꯂꯝꯃꯤ, "ꯑꯃꯣꯠꯄ ꯖꯤꯕꯁꯤꯡ!" ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯊꯥꯖꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯅꯥꯃꯟꯕꯗꯒꯤ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤꯕꯣꯏ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨ ꯃꯇꯝ ꯈꯔ ꯃꯊꯟꯗ ꯊꯝꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯡꯁꯤꯔꯕꯤ, ꯅꯍꯥꯛ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯕꯗꯤ ꯁꯣꯏꯗꯅ ꯐꯖꯔꯝꯂꯅꯤꯗ." ꯑꯍꯤꯡꯗꯨ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯑꯃꯗꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯀꯣꯛꯇ ꯂꯩ ꯄꯔꯦꯡ ꯍꯥꯞꯂꯒ ꯁꯃꯨꯗ꯭ꯔꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯃꯗꯤ ꯂꯩꯉꯣꯏ ꯃꯊꯛꯇ ꯂꯥꯛꯇꯨꯅ ꯀꯣꯅꯨꯡꯂꯣꯝꯗ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯈꯜꯂꯝꯃꯤ, "ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯃꯁꯛ ꯃꯥꯟꯅꯩꯅ꯫ ꯑꯩ ꯃꯍꯥꯛꯄꯨ ꯈꯔ ꯅꯛꯁꯤꯜꯂꯒ ꯌꯦꯡꯗꯕ ꯌꯥꯗꯦ." ꯃꯍꯥꯛꯅ ꯁꯃꯨꯗ꯭ꯔꯔꯣꯝꯗ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕꯗꯗꯤ ꯅꯨꯄꯤꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯅ ꯃꯉꯣꯟꯗ ꯃꯤꯅꯝꯂꯤꯕꯣꯏ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯏꯅꯨꯕꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯄ ꯆꯥꯅꯕ ꯄꯨꯝꯅꯃꯛꯇꯤ ꯆꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯥꯛꯇꯨꯅ ꯎꯆꯦꯛꯁꯤꯡꯅ ꯄꯤꯔꯝꯕ ꯁꯥꯞ ꯑꯗꯨ ꯀꯣꯛꯍꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛ ꯋꯥ ꯉꯥꯡꯊꯣꯛꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯄꯨꯝꯅꯃꯛ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯗꯤ ꯃꯗꯨ ꯍꯥꯏꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯀꯥꯗꯨꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ 4ꯒ ꯆꯪꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏ ꯆꯪꯂꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯈꯨꯟꯅꯨꯁꯤꯡꯒꯤ ꯁꯥꯞ ꯂꯩ ꯍꯥꯏꯕ ꯀꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯃꯣꯠꯄ ꯖꯤꯕꯁꯤꯡ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨ ꯋꯥꯔꯧꯔꯝꯃꯤ ꯑꯃꯗꯤ ꯀꯥꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯐꯅ ꯈꯥꯝꯂꯕꯁꯨ ꯃꯈꯣꯏ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ
ꯃꯈꯣꯏꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯄꯥꯎ ꯑꯃ ꯊꯥꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯥꯁꯤꯟꯅꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯃꯊꯧ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯁꯃꯨꯗ꯭ꯔꯗꯒꯤ ꯁꯤꯠꯀꯠꯂꯛꯄ ꯑꯏꯪꯕ ꯅꯨꯡꯁꯤꯠꯇꯨ ꯐꯪꯅꯕ ꯊꯣꯡꯅꯥꯎꯗ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯃꯁꯛ ꯐꯖꯔꯕꯁꯨ ꯃꯍꯥꯛ ꯑꯔꯥꯟꯕ ꯅꯨꯄꯤ ꯑꯃꯗ ꯂꯨꯍꯣꯡꯂꯕ꯭ꯔꯥ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯋꯥ ꯉꯥꯡꯂꯝꯕꯤ ꯅꯨꯄꯤꯗꯨ ꯀꯔꯝꯅ ꯃꯔꯣꯜ ꯊꯣꯛꯂꯛꯇꯕꯅꯣ, ꯀꯔꯝꯅ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯂꯛꯇꯕꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯉꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯣꯡꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯊꯥꯈ꯭ꯔꯒꯦ, ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜꯁꯤ ꯈꯟꯅ ꯈꯟꯅ ꯁꯃꯨꯗ꯭ꯔꯗ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯍꯥꯟꯅꯒꯨꯝ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯥꯟꯕ ꯅꯨꯄꯤ ꯑꯃꯅ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗ ꯂꯦꯞꯂꯒ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗꯨ ꯃꯉꯣꯟꯂꯣꯝꯗ ꯇꯤꯡꯊꯣꯔꯛꯄ ꯎꯔꯝꯃꯤ꯫ "ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ, ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ" ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯁꯥꯅ ꯈꯪꯖꯗꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯌꯧꯔꯕ ꯀꯥꯟꯗꯗꯤ ꯊꯥꯒꯤ ꯃꯉꯥꯜꯅ ꯊꯣꯛꯍꯟꯕ ꯃꯃꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛꯇꯨꯒꯤ ꯑꯆꯧꯕ ꯊꯧꯔꯝ ꯑꯃ ꯁꯍꯔ ꯑꯃꯗ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯦꯡꯉꯝꯗꯅ ꯊꯧꯔꯝ ꯑꯗꯨ ꯌꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯔꯝꯃꯤ, "ꯍꯌꯦꯡꯗꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯂꯥꯛꯄꯁꯨ ꯌꯥꯔꯦꯗ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯈ꯭ꯔꯕꯁꯨ ꯑꯩꯒ ꯎꯅꯗꯕꯅ ꯐꯔꯦꯗ"꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯅꯣꯡꯃꯒꯤ ꯇꯧꯒꯗꯕ ꯃꯊꯧꯗꯨ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯄꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯆꯪꯕꯒꯤ ꯃꯍꯨꯠꯇ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯒꯤ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯁꯃꯨꯗ꯭ꯔꯒꯤ ꯅꯨꯄꯤꯗꯨꯅ ꯊꯣꯔꯛꯄꯗ ꯑꯁꯨꯝꯅ ꯅꯨꯡ ꯃꯔꯨꯝꯗ ꯑꯃꯨꯛꯇ ꯂꯣꯠꯈꯤꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯃꯨꯗ꯭ꯔꯒꯤ ꯅꯨꯄꯤꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯀꯣꯅꯨꯡꯒꯤ ꯊꯣꯡꯅꯥꯎ ꯇꯝꯅ ꯊꯥꯡꯒꯠꯂꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯁꯃꯨꯗ꯭ꯔꯗ ꯀꯨꯝꯊꯈꯤꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯅ ꯐꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯣꯏ"꯫ ꯃꯍꯥꯛꯅ ꯃꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯅꯨꯄꯤꯗꯨ ꯊꯦꯕ ꯑꯃ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯊꯦꯕꯗꯨ ꯉꯥꯗ ꯑꯃꯨꯛ ꯑꯣꯜꯂꯝꯃꯤ, ꯉꯥꯗꯒꯤ ꯎꯆꯦꯛ ꯑꯃꯨꯛ ꯑꯣꯜꯂꯝꯃꯤ, ꯑꯗꯨꯒ ꯎꯆꯦꯛꯇꯒꯤ ꯂꯤꯟ ꯑꯃꯗ ꯑꯃꯨꯛ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯔꯥꯖꯀꯨꯃꯥꯔꯗꯨ ꯂꯤꯟ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕꯗꯨ ꯊꯥꯗꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯊꯥꯡꯅ ꯂꯤꯟꯒꯤ ꯃꯀꯣꯛꯇꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯤꯟꯗꯒꯤ ꯖꯥꯗꯨꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯎꯆꯦꯛꯁꯤꯡꯅ ꯅꯨꯡꯁꯤꯅ ꯈꯣꯡꯗꯨꯅ ꯇꯣꯡꯕ ꯂꯩ ꯄꯔꯦꯡꯗꯨꯁꯨ ꯍꯥꯞꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨ ꯀꯣꯅꯨꯡꯗꯨꯗ ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤꯗꯨꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛꯇꯨ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤꯗꯨ ꯁꯤꯔꯝꯂꯕꯗꯤ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯇꯨꯅ ꯃꯃꯥ ꯐꯠꯇꯕꯤꯒꯤ ꯃꯆꯥꯒꯤ ꯂꯩꯗꯨꯗ ꯇꯩꯕ ꯃꯇꯝꯗ ꯎꯆꯦꯛꯀꯤ ꯁꯥꯞꯇꯨ ꯃꯆꯥꯅꯨꯄꯤꯗꯨꯗꯒꯤ ꯃꯥꯡꯈꯤꯒꯅꯤ꯫ ꯃꯃꯥ ꯐꯠꯇꯕꯤꯗꯨꯅ ꯃꯆꯥ ꯄꯣꯛꯇꯕꯤꯗꯨ ꯁꯃꯨꯗ꯭ꯔ ꯃꯅꯨꯡꯗ ꯂꯨꯞꯈꯤꯕ ꯃꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤꯅ ꯃꯆꯥꯅꯨꯄꯤ ꯄꯣꯛꯇꯕꯤꯗꯨ ꯍꯤꯡꯂꯝꯈꯤꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯄꯣꯛꯇꯕꯤꯗꯨꯗ ꯖꯥꯗꯨ ꯀꯥꯝꯁꯤꯟꯈ꯭ꯔꯕꯅꯤ, ꯑꯃꯨꯛ ꯍꯟꯅ ꯃꯤ ꯑꯣꯜꯂꯛꯇꯅꯕ꯫ ꯃꯃꯥ ꯐꯠꯇꯕꯤꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯤ, ꯏꯃꯥꯅ ꯍꯤꯗꯥꯛ ꯄꯨꯔꯒ ꯂꯥꯛꯑꯦ"꯫ ꯃꯁꯤ ꯍꯥꯏꯔꯒ ꯍꯤꯗꯥꯛꯇꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯩꯗ ꯇꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯋꯥ ꯉꯥꯡꯕ ꯉꯝꯂꯕ꯭ꯔꯥ ꯌꯦꯡꯉꯨ"꯫ ꯃꯆꯥꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯃꯣꯠꯄ ꯖꯤꯕꯁꯤꯡ, ꯑꯃꯣꯠꯄ ꯖꯤꯕꯁꯤꯡ"꯫ ꯃꯃꯥꯗꯨ ꯃꯍꯥꯛꯀꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯅꯨꯄꯤꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏ ꯑꯅꯤꯗꯤ ꯁꯤꯈꯤꯕꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯕꯗꯤ ꯅꯕꯥꯅꯤ ꯁꯤꯔꯝꯂꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯀꯟꯕꯤꯅꯕ ꯍꯥꯏꯕꯗꯒꯤ
ꯅꯕꯥꯅꯤꯡꯕꯨ ꯑꯩꯅ ꯖꯍꯥꯖ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯀꯅꯥꯁꯨ ꯂꯩꯇꯕ ꯏꯊꯠ ꯑꯃꯗ ꯄꯨꯒꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯕꯥꯅꯤ ꯅꯄꯨꯟꯁꯤ ꯂꯣꯡꯒꯅꯤ꯫ ꯑꯁꯨꯝꯅ ꯐꯠꯇꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯖꯍꯥꯖ ꯃꯅꯨꯡꯗ ꯍꯥꯞꯂꯝꯃꯤ ꯑꯗꯨꯒ ꯑꯔꯥꯞꯄ ꯏꯊꯠ ꯑꯃꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯐꯠꯇꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯉꯥꯛꯇꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫